Tongan tongan ba social media amasung sipong gi maru ba I pau khara khangacharaga miyamda share tawjage Kuki na Paite ama soibadagi HATKHRE hairi thodok asigi matangda ahalsingna lupa lakh manga piduna yasinakhre hairi aduga nahasingnati yamna kanna thodok asigi matangda yamna kanna saukhre hairi thodok asi singhat lomda thokiba thodok ni hairi Extend the Mioy Amasire, Aduga Mioy Anina Sogle. Ngarang Numidang Pungnipa Lom Tabada, Hiro Wangzing Lambi, Paringi Tobal Police Station Ki Manung Sanba, Wangzing Awang Lekai Hodam Bata Tata Music number MN04 A5766 ka Honda CBZ number MN04 B60I2 Amaga Tomzinabada, Honda CBZ Toroga Lakpa Mioy Ama Laikidre, Tonglopa Mioy Ani Sogle Haire, Police Ki Pauna Hai, Laikitraba Mioy Adugi Mamingna, Laisram Dipak, Masaki Sahina Kungataru, Apokwa Sangiros Kawi, Hiro Patri. Ngaro thelekai dagini aduga sok laba miyoi ani aduna khundongbam arun masaki sahini kungani pan apokpa risang hairok patri ngaro thel salam lairak amasung khundongbam raju masaki sahini kunga taret apokpa amika mahak su lekai adu dagini hairi makhoi ahummak Thobal district hospital da pukhalaba matungda dipak na laikanaba ngamdana laikidabani Pawasna makataraduna hai Tata Magic aduna Wangzing dagi hairok tamna thorokpani aduga Honda CBZ aduna mayongna lambi ta thorokpani Police na BNS 2023 gi makhada case ama lakhalaga senariba Tata Magic ki driver adu phagatkhre aduga laikhitraba miyoi aduna Jenims ki miral sangda postmortem exam toroba matungda imung manung gi miyoi singda khusinakre haire Kuki amasung Naga community ani gi marakta yamna kanna awai khum tawnakre Meitei Kuki anigi marakta thogleba irang asina maram oiraga Manipur da khunda minariba kanglu khudimak awaba kaya mayoknare haina wangnau sangka sarna thamlakkhre